Prabhu Jesus na malem da laktuna miyam da yaifa paujen piba hena nungaiba aduga hena chakutpa ama langna bagi pangtholiba kumai sigi matang da tamogi moiba wakalon da yamna afaba amasung miyam gidamakta jati amagi furup amagi magi lining laichon gi thormasi lakpa matam da ekoi punamungna yaifa paujen supijari haibi matang si tamogi matang kari haina taminingi mati ama hana tambir hoi tadachari ajana kumar masi yamna phajaba 거기 크리스티안 라이딩 setpa 이치링아우 신기다막다디 암나 파자바 와칼로나 마니코 마시다 나타나 거기 말렘다 산티기 파우젤 피바 아두금바 얌나 거기 잉tappa 너기 당두 레타바 말렘마모 어현바다 거기 프라부 지수기 토당을 싸우는 레 마하키 미풍 크리마포 농시샤나나 아무데기 아마가 to khai ta handana amaga nusi chanana kogi amatto oiba miengda magi yekna ba bu nusi ba adagi kathokpa adagi mioi ba khunai gi damakta thawai phabok thama ngamgi ba jigumba jisu khuna prabhu jisu krishna nasi taibang pa nasida mahakna toramba nusi bagi mioi bagi tamote kathomba dana sina nasi taibang pa nasi ingtapa mafam ama malem ama oihanbani haiba mahagi nungsi paujen nasi yamna thagatningai ni arang se khogi tang kunmari dagi haurakanda adagi nahandagi haurakanda khogi Christmas se palana se pangkokre da khogi Bethlehem haiba lamdam maduda khogi Prabhu Jisuna khogi yamna nungsiraba khogi sagol sangamada mahaksi pokhibane ko khogi December gi tang kunmarigi ahing nongyaida kogi nongpoklomdagi chaurba kogi thawamcha amagi mangangche kogi la akanda kogi khanghauduna chaurba thawamcha sigi mangawse kogi Bethlehem se taakibane duda kogi nongpokmaigidagi scholar kaya ama pandit kaya amana magi thawamcha sigi khongon thirakanda thibulakne la akanda kogi Prabhu Jisugi performance phangakanda Bethlehem haiba sagol sung phangam makoina Prabhu Jisubu irap thongi toduna khurumjaki aduga mayam punamasina Mary amadi Joseph ki thogi mafamda kogi mahaki masa Jisugi damakta makoina khurumjadana irap thongi toduna kogi malemsida shanti ayingba kogi tangdu laitaba shanti ki paujel pirakanda Prabhu se Bethlehem haiba kongangsida pokhibane ba sagol changamada asini Christmas ki maru oiba nongiwa significance of Christmas nungsi chanana taibang pana sida himinaba kathokpa mateng pangminaba adagi sibanaiba punsisida kalak yang thiba leitaba amaga nungsi chanana machin manao oina khanba ngamba dugumba kathokpa miobi thamoi adu khatane ba Christmas ki nungi oiba significance of Christmas haribase ase hara thamjage